Khaidemda macha ani leirabi maungnaha ama sina fanglei miamna nupa mayumgi potchai thugaikre Imphal West District ki manung chanba wangwei Khaidemda macha ani leirabi maungnaha ama yamna chingnaningai oiba maungda sina fanglei nupi mayum lomgi miam horoktuna nupa mayumgi yum thugaiduna amang ata thohankhre Laikhidrabi nupi adugi maming Khaidem ongbi chawba chahi kunga tarukni mahaki mapuroibigi mingna Khaidem Boinau Elias Naresor chahi kunga mapan kawe makhoi anigi machanupa ama amasung machanupi ama leire machanupi duna chahi 10 rom sure aduga machanupa duna chahi 3 lom sure pa adu sinmini Police tagi phangba pauna hai nupa mayumgi kangbuna nupi adu ngarang numidang pung 9 rom taba matamda mayumdagi thokhibadagi hanjilaktre haiduna missing report ama thangalakhi nupi adugi khongul libagi thabak yamna kanna chatharingaida miyamna ngasi numit yungba duaida khaidemga thiangba tainabada leiba laining thau pakhang bagi lampak amagi maya nakna leiba umang amada hoba upambi amagi makhongda nupi amagi asiba hakchang leire haina pau pinarakhi mafam aduda changsenduna yenglubada mangkhre hairiba nupi adugi hakchang oiramkhi lekai gi miyoi kharana phongdorpagi matung ina Laikhidrabi nupi adugi ngaksamda chingnaningai oiba dakpham khara leirami maduna maram oirga mahak kanagumba kharana hatpra haiba chingnari thaudok thokpham aduda police ki forensic science ki team ama laktuna mihat adugi langla lanjin puthokpa ngamnanaba spot inquiry amasung magistrate inquiry na chingba pangthokre aduma pumisi asigi matangda langla langjin khangbak wafam amata police ki site gi phongdorpa leitri asiba hakchang adu police na thaudok thokpham dagi lokhatlaga Regional Institute of Medical Sciences RIMS ki mokta makhata ba thabak sing lokhatnaba thamkhre Laikhidrabi nupi adu iram sipai dagini nupi mayum na phongdorpagi matung ina Laikhidrabi nupi aduga mahaki mapuroibaga hak leitana khana chainabagi thaudok thokpa lei mapamda so halaklaga leibe yaukre masimak na maram oiraga misi asigi marumda nupa asi singnaba yaba misakni hairi adubu ngasi nungthil fawbadi mapuroibadu fadri Ay, look, ang inang boxing mo. Ganyan eh. Mali ba so mali hatu ba di pate ai ne ya na ro tong ba tane ba kana to mara le ro mi bo kana ga da ni sa de hin to ko kan ne ba sa de ya le mai do Manipur da miyam gi lenga ama January 13 ki mamang dala hennaba BJP na thorang tauri haidi Manipur da president run leading cherak asida lakadar balising ani 13 ki January 13 phau gi mamang da anobalenga ama semnanaba Bharatiya Janata Party BJP na thorang tauri haidi New Delhi da best over TV9 na report tor khibada anobalenga aduda Manipur gi MLA ni Fumari na sokot kani adum oinama kuki furup ki oinadi separate union territory natraga autonomous administration demand tawduna leibana maram oiduna loinona rajniti gi lambi ama semna bahona bada khudong sada bathokli central government na wari sanaduna varation ama prokpa pamli miyam gi oiba yanaba ama sengbatuna tangdu leitaba phibam ama lehenba haibasi obalenga adugi khwaidagi chawba singnaba ama oigadawri Manipur Legislative Assembly gi MLA humfulaiba gi manungda Nifumari na anobalenga aduda sokot kani MLA masingi oinadi chapchana leiba haibadudagi handoklabani December 13 da New Delhi da leiba BJP headquarter da party adugi organization minister sing yauna aruba mifam ama pangthokhi mifam aduda lengak sembagi lambi ama road map semna na bakhanaki nana chief minister gi candidate oigani chungsinariba party singa karamna chatminagani amasung anoba lenga ama sembada oithokpa yaba rajniti gi lambi ama semgani haibasini BJP gi lusingba singna Manipur dagi president run loktoktuna Republic Day mamangda anoba lenga ama hanjilhanba pamli matam sangna rajniti amasung wel thaudagi matangda leptuna leiruraba matung pam adu losinduna anobalenga adu semlakkadabani adum oinama hairiba khongthang adu araiba amadi oidri kuki furupki oiba organization khara kuki human rights council village volunteer kuki jogam na singba singna separate union territory natraga autonomous administration ama demand tawduna leiri December kunda village volunteer of eastern zone kuki gi jogam koba organization amana thadorki bacheronda hai Kuki MLA singna maitai MLA singa New Delhi da unakhiba adu nangngai oiba amani Amur Falcon elang amasung ahu South Africa yokre lebak ya landuna lamsang paiba satellite tek torba Amur Falcon elang amasung ahu India dagi South Africa yokre satellite tek torba elang Amur Falcon na Manipur dagi paikhiduna India gi Telangana amadi Maharashtra da matam khara lamdam lamkhi aduga ahu Amur Falcon na tongan balambi da Bangladesh fauduna pairba matung Arabian Sea lanthokre hairi apapang elang amasung ahu hairiba Amur Falcon ahum asi Wildlife Institute of India WII na lebak ya landuna chahi khudingi pairiba lambi khangnaba Manipur da satellite tek okhibani
Haiba amur fetkol ahum asigi manungda leptana paiba ucek ama weriba yellow satellite tek torba apapang amadi alangna paikibagi numidangi lambida ahenba matam khara Telangana da potharam laba matung samudragi lambi landringai mawinana Maharashtra da chawrakna pung ahum lom potharam ki hairi felkon gi oina ahangba tek torba ucek asina mahaki kilometer 5,100 gi lambi cover tawduna Somalia yokre ucek asina lamdam asidagi paikibagi lambida western Bangladesh tang hak matam khara leplaba matung Arabian Sea landna paiki hairi masigi matung ucek asina makhatana Kenya ke Sebo National Park natraga Botswana ke damak makhatana pairaba yai hairi ngagi mela thingbagi khongjang handokpiyo haina ngami singna phongdorakli tha asigi kunge tarukta khwairembal kathen danga yolibi ima singna imoinu numit kamari leina ngagi mela tawba yaroi haina changsinba khongjang adu handokpiyo haina All Manipur Scientific Fish Farmer Association na phongdorakli ngasi Manipur Press Club ta pangthokhiba pawgi mifam amada association asigi president Premanand Thepchom na makhatana phongdokhibada nga yokliba farmer singna nga yonba phongjariba asi ningol chakawba amadi imoinu numit ini asi khaktani farmer sing asina tawjariba thabak asida ima singsu lakpiduna nga yonba yauduna aikoina tawjariba thabak asida mateng Sinbiu kaithel da ima singna yoliba asidi nungtigini adubu farmer singna department ka tanaraga ngayon ba phangliba asidi chahi amada anirak khaktani maram aduna ima singna ngagi mela tawbu yaroi haiba asi handokpiu ngagi mela pangthokpada ima singna thugaigani haibigi wafam sutare masi wakal taminna dabadagi thokpani lawi yarga di khongpham masi khara khantharaga handokpiu makhata na thugai ko kaibagi thabak chatharak labadi farmer singna nga yoliba ima singda nga piba lepagi phirep lorukpa yai amarom da lengak na piba PMSSY scheme gi makhat piba benefit adusu lisingani kunga mathoi tagi kunga mari fawwa phanglatri amadi mela da sis nakhiba gari singya waimul sunga si fawwa pithok tana lairi phasi pithokpiu haike